Ngase phongkhiba tungan Manipuri si phongsingdagi maruibi ipausing myamna thamjagi ahanbada sanalaibo pausidagi khongusarga NREGS ki signboard yekpur state emblem khongoinare mawong sumdaba state emblem yekpasing miyengsang mathautare India government ki Mahatma Gandhi National Rural Employment Guarantee Act ki makhada Senapati district ki manung sanalaiba Makhel village lambi semnabagi thabak paikhatkibagi khilliba signboard aduda Manipur state emblem gi yamna mawong model tadana yeksinduna lamdamasigi sakta khudamasibu khongoinabagi phibamna thamnamba thingnane state asibu masaktak pada sijinariba logo asibu lenga ki makhara paikhatpa thaba amagi signboard mawong sumduna yeksinduna lenga asibu ikaiba pibamadi miyam mamangda lamdamasibu ikai phirup khumanbagi phibamda thamlamlibasing adu mari lainabasingna miyengsangbagi tangai phadaba yamna sauna leire NGNREGS ki signboard lairiba mafam asi handak Sangai Festival gi sarugam oina Mathiel gi thorom pangdokpa madugi manak nakpada leiba mafam amadani hairiba mafam asida leiba sigi tungan bi state amadi India gi mapana gi tungan lamkoiba phawba laktuna kumai sibu sarug yaribani masida sinatana signboard asigi oi thangba maikai de yekliba Mahatma Gandhi gi sakta masidasu yamna mawong model sumdana yeksilama thengari hairiba mawong model sumdaba signboard asi haugiba kumja English singani kundagi work ID 2001006021 LD 15050 gi makhada land department gi thabak paikhathibani haina mayek singni signboard asida yekliba kanglasa gi saktamasi khaji kharak soibada natana yamna hena mawong model tahandana tawgi yang tawbigi phibamna thamba uba phangi masida sinatana state emblem gi sarwam oina sagi saktamadugi makhara kanglasa haina maitai me iriba wayedisu paba thoktuba makhai maitai mek ta yawduba mayek phawba hapsinduna isinba thinari asigumba miyam tinpham odipa mafam asida laingangna authorized tawduna yungliba signboard amada state emblem bu mawong sumduna yeksilamba thengnabada mafam adura Sangai Festival yengwa lakhiba lamdamasigi miyoi kayana Nungaitaba Phongdoklamkhi loinara asigumba asoiba aranbasing asi matungda thoktanaba lengana miyeng changhaningbagi wafamsingsu phongdoklamkhi Manipur state emblem bu lenga ki tungan loisangsingna lan sijinabagi thawong asi thengthang kayada thengnakhib lekhrabani iramasigi matangda pausiesina sukayara khana asoibasing adu sumthoknaba pau ikhiba lekhrabani hauji su department kharagi official website ta aranba state emblem sijinari masidusu natana Manipur lenga ki tungan department na matamatam gi oina puthokpa leaflet flyer sing na mamatam su internet ki logos lautharaga hektamak madu namliba pressing na hablak padigi asoiba kayamarum yawa thinari asumna lenga ki loisang sing aran logo sing sijinabigi haurakpa masi internet na oibana magna masida miyeng sangdun lokat pamtok thabak sing lokat pagi tangai padab leiri masigi sumathakta logo sibu hakthengna mawong model ta dana yeksinduna lenga ki mingsa thianba yaba mawongda thabak sa tharakli besasi logo be action lokat pagi tangai padab yamna sauna leiri sohaidi makasa tharak poina to papawmna thabak tagi potha khraba miyema extension order yauduna sahi mari hena thabak tawraga leramle Manipur lenga ki veterinary department na kumja English ngani taragani pa na thabak tagi potha khraba employee ama lenga na makhatana thabak sangthana puhonna na order na singba ama thokhidana sahi mari hena thabak puraga leram rehri department asigi employee kharana media ra phungdorakpada thabak tagi potha khraba employee sibu thabak sangthana puhanduna leiba sina department gi arona thub service ka mari lenawi hiram sing pension ki mari lenawa thabak thorom kya pa henduna thamana department confidential discipline singba amata laitaba department amagumna uhalaki kumja English singani ga taragani pana thabak tagi potha khraba miyoi sina haujuk department asida thabak suduna leibaga loinana miyoi sigi khuyek sana handuna thamba su aranba thawona hen sumaral siri maramaduna thabak tagi potha khraba miyoi amabu office gi arona thupsing sinaduna thamba haibisi topam thoktabani department asina kari maram gidam state cabinet na wareb lauduna hana laikhraba thabak tagi potha khraba employee singbu makhatana thabak puhandanabagi wafamadu na thairaga karamna thabaktagi potha khraba miyemabu department gi thabakta sijnari bano hangnarakli thabaktagi potha khraba miyoi makha sangthana thabak wanbasina department da secrecy lerak loinana tungda akaiba lakpai phibam masi thongandana ba mari lenaba lenga ki makoktung official singna masida miyeng sangbiduna asinguma miyoi singa sibu khutak thabaktagi lokthokpinaba employee kharana phongdorakli
Panbayabadi N Biren Lusim Lengaki Ahan Batam Pangtuki Cabinet Mipum Manipur Lengaki Makara Tabak Toriba Employee Makalamatagi Service Extension Piroi Loinana Miyoi Amatabu Maka Sangtana Tabak Holmik Kudong Sabah Lairu Henasu Warep Lokibin Hadi Amaramdana Rabandona Koksa Mapanbra Haina PM the Hakiba Kargegi Wangang Watawere Congress Lusingba Man PM Modi Bu Awkward Haina Saikiba Dugi Numit Kranigi Tung Party Sigi Anawa Sip Malikarjun Kargi and Gujarat Assembly Mikalgi Hek Mawunana Prime Minister Dubu Raban Gasangam Naduna Anabu Watu Amatuan Crep BJP na Mr. Kargebu Hanahana Gujarat ki Masanupa Ikaiba Pibigi Marar Siki Matang Thagi Assembly Mikalgi Mawunana Gujarat ki Ahmadabad Mipamada Wangang Congress Minister Kargen Wapum Singadu Phongdoklamkhi Modi ji Prime Minister ni magi thabak kaukthokuna Corporation Mikhal Singh MLA Mikhal MP Mikhal amasung mafam khudingda maha campaign tawduna leire aduga matam punwakta mak masagi maram khaktara ngangi magna atai atopa matanga udi supnagi Modi amasum board khaktara yingi aikhoi magi mamai ukiba kayarak sure magna sakhiba mawong marilatu kayano mag raban gamanana koksa mapanbra haina Mr. Khargena Teliba Miamdagi Nokpa Masum Haraw Maraktaiki Mikhal Kudinga Mirep Singna PM Modi Giminda Board Khomli Hana Congress Sip Adunaki Board Singadu Khomado Ehan Orakre Municipality to the Modi Lakatra Tabak Togotra Nakoigi Matokaba Matamda Nakoi Butang Bang Napamahak Lakadoribra Hanasu Congress Veteran Adunaki Candidate Adugiminda Board Pipinaba Haijo Hanasu Magna Haiki Hanasu Paus Makatana Palakli Makasa tarak point hoyelan paudi ge to pamaruibi pausing mem thamsigi High Court Assembly ki affidavit kumza English ngani ga mapandi English ngani ga kungani thoi power direct recruitment quota grade 3 gi vacancy sani ga humdra ga mathuya masum grade 4 gi sam ga yankai humdoi mention ki Manipur Legislative Assembly the senior reporter grade 1 oina thabak toramba kaisam kadam kaubo staff ama December tara English ngani ga mapanda service matam loidringai da laikhidabadigi maki masanupina Dain harness Sanana Taba Amahapi you Hijarakiba, KSK Warol Wayilda, High Court of Manipur Pikiba direction Gimatungin, Assembly Gimakeri file Torkiba, affidavit Amada, Kumza English and Mapandagina, English and Niga Kunganitoi Powada, Manipur Legislative Assembly the direct recruitment quota Gimakada, grade 3 vacancy, Sanigo Humdraga Matuyamasum, grade 4 vacancy, Samaga Yankai Gumdoi mentioned Kre Hana Phongdoklamkhi. Assembly Secretary Tabak Tauring service matam loidring at Lake Hidraba Shiki Masanapi, Singamay Com like Idigi, Housina, Neapram Lera Koiro the Lairabina, Mark Lake Hidraba, Maki, Apopimuta, Dain Harness, Skim Gimakada, Hapan Winava High Court of Manipur file Torkiber service writ petition to number 227 of 2020 petition si Manipur Legislative Assembly Secretary Muslim Assembly Speaker wo respondent sing Halaga file Torkibani case asi kona lokotuna masigi wayil matang sa tarakibagi matunda September taragamapan English ngani ga kungani thuda case asiga mari lenana kona pikiba direction mada kumza English ngani ga mapandagina Direction Sibu Pikiba, Numira Sipawagi Manunda, Dain Harness Scheme Gimakada, Manipur Legislative Assembly da appointment Kaya Pikrabagi, Aduga, Haribama Tamasiki Manunda, grade 3 Masum 4 gi, posting the direct recruitment Satakibana, Kaya no have the quarter Pikalanabakan Kibani. Namit asida ko na pikiba direction gi matungin na thasi kun mangada case asigi respondent ani gi manung da ama oiriba Manipur Legislative Assembly gi secretary ke magazine sa yengkai gatere apoko ke bidu karam awang lekai digi housing na Langol housing complex da lairabi gi mekai digi affidavit ama submit tarokibani affidavit asida phongdorkibu wapum singi matungin na kumza English ngani ga mapandagi na affidavit asibu submit tarokiba thasi gi kunga mga phawgi manung da in harness ki makhar appointment ama tapi ki pelai kidri hanisu phongdorki ado moina mo haidi besai tarag humdoro ki matamasi ki manung da direct recruitment ki makhar Manipur Legislative Assembly da grade 3 ki ahang post sani ga humdra ka mathoy amasung grade 4 ki ahang post samaga yangkai ga humdoi di mention ki haipa wap masi phongdorki bani affidavit asina court makhata na phongdorki bada court asida case asiga mari lengana mangjaw no submission to ki affidavit in
opposition gi matung ina laikhidraba masagi apokpagi muhuta da in harness scheme gi makhada sana pathaba ama happy yu haijarak liba petitioner asigi wapamasi seniority amasum vacancy position gi matung ina khanagani have wapam su phongdorakibani panba yabadi petitioner gi makedi gi senior reporter grade 1 oina thabak toram khiba ma ki apokpa si laikhidraba matung sai yamsilaglaba phawbada mangona da in harness gi makhada sana pathapok pi bidre haiduna me taraga mari english ngani ga kunna wakat asi high court ta thangalakibani haidi makasa tarak poina to papamna jenims ki delivery room da angang sikhibi gi mayok to wakalakle khopumbeli gi goitang nunganam khuldagi machu mong liu kamai ko bi ihan hana mama oiraga da binupi ama Jenims da matam san emit tawrabasu layeng sangasigi anti natal ward mathau pangthokadaba doctor masum nursing na thausadabadagi angang unarabasu asiba angang oina unare haina nupi sigi makubok namdimrai riya maina Jenims ki medical superintendent ayib sirol lama pisinno wakat khiba loinana wakat adugi copy amasu porampat police station ki officer in charge ta pisinikra hari Thaudosugi matangda asuma phangdriba phawbo sina poglakle hariba angandugi haksang imung manungi maikaidigi lokshiloi haina su khangan khrairi makasa tarak poina to papawna Palestinians nupa masa amada atmahaw pikhiba doctor thabak thadakre Palestinians nupa masa amada atmahaw sung pikhi haibagi dama Palestinians doctor ama maming leraba Israel hospital ama oiriba Hadassah medical center na mapam thadakre haina Quds press ki report hairi report asigi matungina Palestinians doctor aduna athum ahaw pikhiba Palestinians nupa masa adu Israel na Jerusalem gi Sheikh Hazara da satakhiba red amada asu apanangki Jerusalem da leiba Hadassah hospital na heart amasum lung surgery gi specialist ama oiriba doctor Mahazana abu shoklaba Palestinians anga Ahmad Abu Kutaista athum ahaw pikhiba gi damak mafam thadaki masai sei taragataruk suraba Ahmad Abu Kutais thama hena Hadassah hospital da laikhanaduna lakhi ma occupied Jerusalem da leiba Sheikh Zara playground gi mayai makta Israeli police kangbu amana nomaina kapkhibani angang kya ga loina duna leiringai da mak Israel police na nomaina kapkhibani bang Israeli sing da thangna thinna ba tharang toram ki haina Israeli police kangbu amana claim takhi human right activist na press statement amada hairi masada hospital si occupation state na Arab amasum Palestinian singi mayokta kangluk naibigi thawong kaya sathabagi model amani maruoina Israeli media na ithil pibadagi doctor adubu mafam thadatpigi warebadu laukibani hairi amaromdana sulfur gamanaba manam ama namlubadagi Japan angang kul hospitalized tokre Japan gi Osaka prefecture da angang kun makhoi gi school da sulfur gamanaba manam ama namlubadagi hospitalized tokre haina agency ki report na hairi Osaka gi Toyonaka city da leiba elementary school aduda sulfur gumbagi manam ama thengnakhiba matung local matamda ayuk pung mapan helakpada fire department da call torakhi amasum emergency call adugi matung ina ambulance amasum fire truck tara hena school aduda thakhi sulfur ga manaba manam adu kadai digi lakpano haibadu khangdoknabagi dama fire fighters sing adu school gi building aduda sangki manam adu thengnabadagi masa nungairakkhidaba sahi tariet dagi taramatui phawgi manungda leba angang kun hospital pukhathi hainisu pausna makhatana phongdorakli losilak poina pongna pam pausi dige to paw mana Manipur gi su vehicle scrapping policy aten ma matamda puthona buhana gadari sei taraga manga helaba gari sing fitness ki matungina yengsin gadari pongna pam news service central government motor vehicles registration and function of vehicles scrapping facility rules 2021 implement tawkibaga loinana Manipur gi oinasu vehicle scrapping policy aten ma matamda puthona ba sem saba hore hari anaba policy asigi matungina sahi taraga manga helaba gari sing fitness ki matungina scrap oina satkigadra natragana makhatana permit extend tawgadra haibagi matangna khanari hari pongna pamna Manipur government ki transport department ki makok thongbu official amaga wadi sanabada makna hai India government's gazette notification thoktuna motor vehicles registration and function of vehicles scrapping facility rules 2021 implement tawkhrabasu state ayamana ariba gari sing scrap tawnabagi damak policy semangamdana leidi makna hai environment pollution da ariba gari sing na puthokpo maiku asi asobu manama mo ohenbaga loinana ariba gari sing sizinana yahandana ba amasum madugi scrap tawnabagi damak central government asobu khongthang am oina lokalakti
State asigi oinasu center gi pauktak matuina vehicle scrapping policy ama thamnabagidama technical experts amasum legal experts tanduna thabak lokhat paukre. State asigi masagi oiba vehicle scrapping policy ama thamba haibisi Transport Minister Kasim Basunggi asauba apamba mas oiri. Masina state asida mapani ki pusilakpa sahi yamlaba gari sing asina state asigi mahusagi khaldo ohelakliba akaiba sidigi khara ngakthokpa haibisi minister gi apamane hena official asina phongdokli maun hai ikui kuidana Manipur government ki transport department amasung CSIR Dehradun ga kusamnaraga Imphal gi city convention pangtokhiba e-vehicle gi workshop aduga mari lenana Manipur gi Chief Minister N Biren Singhana Manipur Electric Mobility Policy 2022 release tokhiba sina state asigi miyamda thau sijinaduna sienma gari singi mohutta electric vehicle tangai phadana sijinahanwagi ahauba khongthangamani policy asi mapung phana satnabaga loinana thawna sienma gari sing e-vehicle da mapung phana onthoknaba tharang lakadabani Manipur government na puthokadoriba state asigi vehicle scrapping policy asi handak puthokiba Manipur Electric Mobility Policy 2022 asiga yamna mari leni maruina sahi taraga manga helaba gari sing fitness ki matungina scrap tawba natragana permission extend tawba haibisi kupna nainari hainasu transport official asinasu phongdorakli hari losilak poina masu makasa tharak poini sport news ang tang ma'am na thamjage Bruno Fernandes na goal ani sanduna Portugal bu knockout round Brazil amasung France ka punba phankhre midfielder Bruno Fernandes nang si ahanba sanakhiba FIFA World Cup 2022 gi makoi gi ani shuba group high match to goal ani sankhiba gi matengna Portugal na Uruguay bu ani 0 da maithiba pikhiba ga loinana sanagadaba game ama walaga round of 16 da Brazil amasung France ka punba phankhre yamna nungai ribidi match singi round ani sanakraba matungna team ahum khaktang da last 16 sports sing phangnakhiba sini haujikti group match singi aroiba round match singna haujikso phangba yabi khutong saba lainariba team kungatre ki manungdagi lemhoriba sport tarag humdoisu decide tawragani yumbu qatar amasung canada khaktana haujik phawda tournament asidagi leihaukraba team singoikre ahanba half goal sanakhidreba matungda Fernandes na yankhaiga mari suba minute goal ama sanduna Portugal bu mangjul thaba phanganki goal adu ahamdadi Cristiano Ronaldo na magna sanmani haina claim tawki Ronaldo na Fernandes ki cross adu sija taruki box manakta wang na sungkhatki adu bu ball du makhata na sokluba thengluba mata tawduna net manungda paisinki madudagi Fernandes na maki ani suba goal du penalty kick amagi matingna sallaga game asi mai pak phanki madugi penalty edu mahakna injury time da masamangna hotna jaraka phangkhibani Portugal na hujikti game ani dagi point taruk phangbaga loinana masina Qatar da mathangi round sananaba mafam ama soidana phangbada matik sabu henkhre Uruguay na hujikti December ani sanagadaba makoigi aroiba group game da Ghana gi mayokta mai pakpa maphangba darkar roiragani Ghana na point ahum phanglaga ani suba mafamda leiri Portugal su numit asimakta da South Korea ga sanagani South Korea su group asida aroiba mapam phangba yabi khudong sa hosuk silairi Doha gi phajakhraba capacity lising marfuga mapan leiba Lusail Stadium sanakiba match asida su Qatar tournament gi ahan boina pista changslapagi thaudok thopa yaukhi nupa mana Ukraine amasum Iranians nupi singi support tawba paujel puraga changslakhi amasum sumthang masugi phiral amasu paikhi nakalani magna makhogi opening match sing sanakiba team dagi sanaroi ahum hongdo hongjin tawnakiba loidana Portugal na veterans Pepe bu sokraba Danilo Pereira gi mahut sananki Pereira training tawbuda thabaki sarukta fracture tokrabani masum Pepe na World Cup ki puari da ahum subu khwaidigi ahal oiraba outfield player oikre match asida Portugal na ahan bu half lakshinduna sanaki ball ayamba matamda paiduna laiki amasu goal chanba yaba tanja marangkaina simki adubu Uruguay goalkeeper Sergio Rosset bu sangyeng amata tawduna laiki Uruguay forward Edinson Cavani amasum Darwin Nunes ball ipang phangnakhi di adubu South American singna ahanba half asida goal chanba yaba fajaba chance adumak phangwadi ngamki Rodrigo Bentancur ball ama maki masagi hapta lauki amasum manglom da yangna pukhalaglaga defender ani ki marakta litna lakpa masama goalkeeper
Diogo Costa ga amamam lamba taunabigi phibamda lekhi adubu Costa masamangna seksina honaduna midfielder asigi kaukshilakwa ball shape tawki Portugal captain Cristiano Ronaldo di ahanbigi minute nipugu manga sanabaduda ayamba masak khangnadana lekhi adubu mahakna Williams Carbal hod goal attempt tahunanaba lengzumna fazaba pass ma piduna fencingbu pelananaba thaba amadi pangtokhi Kalbal hona boli de attempt tawkiba dudi bar mathak sakhi mes asigi mapung oibu kumai dudi haplo silaba matung uba pangakhi LGBTQ gi sumthang masugi phiral ma paira duna masum maki t-shirt Ukraine masum Iranian snupi simu support tawba paujel piba litladuna nupa ma pismanunda chensilakraba matung miku khara leiraga Portugal na goal mangsul thaki nupa duri security na yamna phajaba mongda honaraga potokhi Fernandez na oiromda masamaki oina kaukshinba yanaba jaga semjaki amasum swimming cross ama curling na kaukshinbada Ronaldo na offside trap maithiba piraga ball du lamai tamna heading tawna honaki ball aduna goal manungda paishin khibada Ronaldo na harauna sentoki adubu FIFA na mahna ball adu sokidi haina decide tawudagi mahakpu mapal suba World Cup goal ama yahankidi Kariguma goal du mak nasalamba taram labadi mak pu aphawa Portuguese sebayogi masinga manaramgani South American singna thintaba tawduna pressure khara pisinna bo hodarapadi Uruguay coach Diego Alonso na forward sings Maxi Gomez amasum Luis Suarez thajinki amadi makhoi animangna equalizer amasan ge tawnaki Gomez ki Costa bu maithiba pibi yaraba tanjama da yard kun lapam mafamdagi sapu kana kaukshin kiba short post panki aduga Soresna anakpa mafamdagi attempt tawuda net matai da panki minute maudra pura harabani haibi yaraba matang yokshilapga loinana Fernandez na Jimenez ka khainarakpada Jimenez ki tingthorakpa makhutuna ball midfielder Fernandez ki manaktadagi inthoki maduna makpu ball du pairaga Rosiet ka amamam lamba tawnabagi phibamda lehalamba yarambagi kudongchabada phangankide Iranian referee Alireza Paganina Barsek ama tawkhraba matungda spoke kick amasum Fernandez na maki hainajabi oiraba Selam daida songkhatpadu tawraga kauduna Rosiet pu maikailana songki masugi matungna mahakna hat-trick ama phanglamba yaba tanja phangki adubu mahakna yard kun lapam phamdagi kauksinbadu post palaga are mata khenasu pausna makatana phongdorakli adu hojkuina di myam paus matanga se lusinjrage masumyam myam puna no update ngaminasi